ꯄꯦ ꯁ꯭ꯇꯣꯛꯇ ꯂꯩꯕꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄꯦ ꯁ꯭ꯇꯣꯛꯁꯤ ꯌꯥꯝ ꯋꯥꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯆꯍꯤ 2-3 ꯆꯪꯅ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯄꯦ ꯁ꯭ꯇꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯌꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯗꯨ ꯈꯟꯅꯔꯒ ꯇꯧꯁꯤ ꯑꯗꯨ ꯃꯔꯥ ꯂꯩꯔꯝꯕ ꯍꯣꯏ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯝꯕ ꯀꯩꯀꯩ ꯂꯩꯔꯒꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯇꯩ ꯃꯈꯥ ꯇꯥꯅ ꯑꯇꯩꯗꯗꯤ ꯇꯧꯒꯅꯨ ꯇꯧꯕ ꯇꯥꯔꯒꯁꯨ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯀꯥꯟꯗ ꯃꯣꯏꯒꯤ ꯀꯔꯤ ꯇꯧꯕꯅꯣꯗꯣ ꯍꯥꯟꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯈ꯭ꯔꯤ ꯃꯣꯏ ꯐꯥꯔꯤꯕꯁꯤꯒꯤ ꯑꯦꯛꯖꯦꯛ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯕꯗ ꯁꯝ ꯑꯥꯎꯠꯁꯥꯏꯠ ꯑꯦꯔꯤꯌꯥꯗ ꯀꯜꯀꯇꯥꯒꯨꯝꯕꯗ ꯄꯣꯠ ꯈꯔ ꯆꯦꯟꯅꯔꯝꯕ ꯂꯩꯕꯩꯅꯤ ꯍꯥꯏ ꯍꯥꯎ ꯐꯥꯔ ꯏꯠ ꯀꯔꯦꯛ ꯑꯣꯔ ꯅꯣꯠ ꯕꯠ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯑꯩ ꯃꯣꯏꯗ ꯌꯥꯝ ꯀꯟꯅ ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯑꯩ ꯊꯝꯈ꯭ರೆ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯇꯨꯁꯨ ꯃꯔꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯍꯣꯏ ꯃꯔꯥ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯃꯗꯤ ꯃꯔꯥ ꯂꯩꯔꯝꯃꯒꯗꯤ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯃꯤꯆꯥ ꯑꯣꯏꯒꯦꯔꯥ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯩ ꯑꯗꯨꯒ ꯃꯔꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯎ ꯄꯦ ꯁ꯭ꯇꯣꯛꯁꯤ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯆꯠꯊꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤꯗ ꯋꯥ ꯇꯥꯟꯅꯕꯤꯔꯒ ꯇꯧꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒ꯭ꯔꯦ